ꯑꯩꯈꯣꯏꯒꯤ ꯊꯪꯒꯥꯜ ꯕꯖꯥꯔ ꯍꯧꯖꯤꯛ ꯏꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯨꯡꯂꯤꯕꯒꯤ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩ ꯁꯦꯡꯗꯣꯛꯏ ꯁꯦꯃꯤꯀꯥ ꯌꯥꯝ ꯍꯣꯡꯅ ꯄꯤꯖꯔꯤꯕ ꯑꯗꯒꯤ ꯁꯦꯃꯤꯀꯥ ꯄ꯭ꯂꯥꯏ ꯀꯩꯀꯥ ꯍꯣꯡꯅ ꯊꯥꯗꯣꯛꯑꯦꯀꯣ ꯁꯦꯃꯤꯀꯥ ꯑꯃ 500 ꯄꯤꯕ 500ꯗ ꯊꯥꯗꯣꯛꯑꯦ ꯍꯧꯖꯤꯛ ꯃꯅꯨꯡꯗꯁꯨ ꯁꯦꯡꯉꯦ ꯄ꯭ꯂꯥꯏ ꯍꯣꯡ ꯂꯣꯏ ꯊꯥꯗꯣꯛꯑꯦ ꯄ꯭ꯂꯥꯏꯒꯤ ꯔꯦꯠꯁꯦ ꯑꯝꯇ ꯍꯥꯏꯔꯣꯁꯦ ꯄ꯭ꯂꯥꯏꯒꯤ ꯔꯦꯠꯇꯤ ꯁ꯭ꯀ꯭ꯋꯥꯔ ꯐꯤꯠꯇ ꯑꯗꯨꯝ ꯂꯩꯔꯦ ꯁꯦꯃꯤꯀꯥꯗꯤ ꯁꯦꯃꯤꯀꯥ 1,500 ꯄꯤꯕꯗ 400-400 ꯑꯗꯨꯝ ꯌꯣꯜꯂꯤ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯆꯥꯎꯕꯗ ꯃꯌꯥꯝ ꯂꯥꯛꯁꯤꯜꯂꯣ ꯍꯔꯤꯁ ꯒ꯭ꯂꯥꯁ ꯍꯥꯎꯁ ꯗꯨꯀꯥꯟ ꯃꯃꯤꯡꯅ ꯍꯣꯡ ꯊꯥꯗꯣꯛꯑꯦꯀꯣ ꯍꯣꯡ ꯊꯥꯔꯕꯅꯤ ꯕꯖꯥꯔꯒꯁꯦ ꯍꯣꯡ ꯊꯥꯔꯕꯅꯤ ꯕꯖꯥꯔꯗ ꯑꯝꯇ ꯐꯖꯅ ꯎꯠꯂꯣꯅꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯃꯥꯏ ꯀꯞꯄꯤ ꯂꯩꯔꯦ ꯊꯥꯏꯂꯦꯟꯒꯤ ꯃꯤ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯑꯩꯈꯣꯏꯗ ꯊꯥꯏꯂꯦꯟꯒꯤ ꯊꯠ ꯂꯥꯎꯈꯠꯂꯛꯏꯕ ꯏꯁꯤꯡ ꯊꯨꯝꯈꯤꯕꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯒꯤ ꯊꯪꯒꯥꯜ ꯕꯖꯥꯔꯒꯤ ꯄ꯭ꯂꯥꯏ ꯂꯣꯏ ꯊꯨꯝꯃꯝꯃꯦ ꯁꯤꯒꯤꯗ ꯍꯣꯡꯅ ꯊꯥꯗꯣꯛꯑꯦꯀꯣ ꯍꯣꯡꯅ ꯊꯥꯗꯣꯛꯑꯦ ꯁꯤꯒꯤꯗꯤ ꯇꯠ ꯂꯣꯏꯔꯦ ꯍꯣꯡꯅ ꯊꯥꯗꯣꯛꯑꯦ ꯄ꯭ꯂꯥꯏ ꯍꯧꯖꯤꯛ ꯂꯧꯁꯟꯕꯤꯔꯣ ꯂꯣꯏ ꯂꯩꯖꯔꯦ ꯍꯣꯡꯅ ꯂꯣꯏ ꯊꯥꯗꯣꯛꯑꯦꯀꯣ ꯄ꯭ꯂꯥꯏꯒꯤ ꯀꯣꯂꯤꯡ ꯒꯥꯔꯤꯁꯦ ꯁꯤ ꯁꯦꯡꯗꯣꯛꯇꯣꯏꯅꯦ ꯁꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯏꯆꯥꯎꯗ ꯁꯤꯗ ꯁꯤ ꯑꯣꯇꯣ ꯍꯦꯟ ꯖꯦꯁꯅꯦ ꯁꯤ ꯑꯣꯇꯣꯃꯦटिक ꯀ꯭ꯂꯣꯖꯅꯤ इंग्लिश लोन ओपन ꯍꯣꯔꯦꯟ ꯊꯝꯅꯦꯜ ꯊꯝꯕꯁꯦ ꯌꯥꯔꯅꯤ ꯃꯐꯝꯁꯦ ꯑꯝꯇ ꯍꯥꯏꯔꯝꯃꯨꯁꯦ ꯃꯐꯝ ꯊꯥꯡꯒꯜ ꯕꯖꯥꯔ ꯅꯠꯇꯦ ꯍꯣꯔꯦꯟ ꯃꯐꯝ ꯍꯥꯏꯌꯣ ꯊꯥꯡꯒꯜ ꯕꯖꯥꯔ ꯐꯖꯅ ꯍꯥꯏꯔꯛꯎ ꯃꯈꯣꯏꯗꯣ ꯊꯥꯡꯒꯜ ꯕꯖꯥꯔꯒꯤ ꯋꯥꯏꯠ ꯄ꯭ꯂꯦꯁ ꯒꯂꯤ ꯅꯠꯇ꯭ꯔꯣ ꯊꯥꯡꯒꯜ ꯕꯖꯥꯔ ꯋꯥꯏꯠ ꯄ꯭ꯂꯦꯁ ꯒꯂꯤ ꯗꯨꯀꯥꯟ ꯃꯐꯝꯁꯦꯀꯣ ꯃꯌꯥꯝ ꯂꯩꯁꯤꯟꯕꯤꯔꯣ ꯍꯣꯡꯅ ꯄ꯭ꯂꯥꯏ ꯁꯦꯃꯤꯀꯥꯗꯩ ꯂꯣꯏꯅꯃꯛ ꯐꯪꯉꯦ ꯍꯣꯡꯅ ꯂꯣꯏ ꯊꯥꯗꯣꯛꯑꯦ ꯄ꯭ꯂꯥꯏ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯍꯣꯡꯅ ꯊꯥꯗꯣꯛꯄꯁꯦ ꯑꯗꯨꯝ ꯃꯥꯡꯉꯤꯔ ꯇꯣꯡꯉꯤꯔꯣ ꯃꯥꯡꯉꯁꯨ ꯃꯥꯡꯅ ꯑꯗꯨꯝ ꯊꯥꯗꯣꯛꯑꯕꯅꯦ ꯑꯣꯀꯦ ꯃꯥꯏ ꯄꯥꯟꯕꯩꯅꯣ ꯍꯥꯏꯔꯣꯅꯦ ꯌꯥꯕ ꯁꯤꯁꯦ ꯊꯤꯜꯂꯦꯗꯅ ꯁꯤ ꯅꯝꯒꯗꯕ ꯑꯣꯀꯦ ꯌꯥꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯜꯗ ꯐꯥꯗꯣꯏꯅꯦꯕ ꯋꯥꯜꯗ ꯅꯠꯇꯦ ꯀꯞꯕꯣꯔꯗꯇ ꯀꯣꯂꯤꯡ ꯒꯥꯔꯤ ꯂꯣꯏꯅ ꯀꯣꯂꯤꯡ ꯀꯥꯕ ꯂꯣꯏ ꯁꯦꯡꯇꯣꯛꯏ